Hai mayam puna buka sani ngon chini la muka sona taram noksari ado mayam ai ngasi jana wa video pura ga lae do ngasi gi su dum daily vlog oi doini mayam ai di daily vlog sem se dum nungai ba ko aduna ni ado ai se ko ngarang se Sunday ne ba ko nahan Saturday dagi ai se sang jam nangam da bane ba aduna ma mi ka se dum pom bani da ngasi su dum pom me ngasi na khara handara pagi khara u phaja tho khare yore wa ai ga je pom adu bane ado mayam ngarang se ai gi nu pagi night duty ni mak tinga halaktre aduna khoi su ngarang khara nga natumme dugi ngasi simbu khara nga na hogatle dum ising ju la me ba pipe de ising oro la ko duga di dum iru su thokore ngasi di kok su lu thore mayam अदा हजिसे पुंग तरुका मिनिट कुनमरी तारे पुंग तरुक मखाई तादोरे आइना हजि मयाम मांगदा समाइना वीडियो द वारी सुना न फमना लैबगी मरमदिको आइगी नुपागी माके अयुकी ड्यूटी लैत्रबनी चाहिन्यां थोंगै पुरादो लैत्रेदना अदुना हजिकति आइना कैदौने आइदा दुम ब्रेकफास्ट तारनी आंगांगी टिफिन हापिरानी अदुइ मथंदा दुम आंगां स्कूल थिलोगरा गाइ थबक तो लोरेदना अयुकी अतैदि दुम खोना नुने इंगना सिंगना दुम सुबा जारेना mayam ngasidi ina mamangda bostana sagane na haibada green color gi bostana kaino ma sarga mayam do lake na haibada do mayam na pamgadra pamodra di khangna ningdam thagi thakana gadaba yam kana gadaba pone ba ingba matam gi ne ado ngasidi ai sarga lake an khaleni ai chu khange ngas adu do khuti yam sangane ba machine su tai baja do khuna phola phola ga tawdoine ba ado khutpudi changani changa ga su dum ai ngasidi mayam dum share toroke do mayam na dum haigi video je full watch ta view duga video da dum asaba pham jaw da mayam da dum comment box ta takpi da mo ai mayam ai haksang se ngam da bagi ne mi chiu ji je mapi je tage tawre ba ko ado lok su khara thunge dugi lok thungba jeng asi dia mo ko kalu thora banina lore da na id ado mayam video se hawrasi aina ahan da jirum phulani huji si makha da ngara hipam bado adu do huji haigalani haigatri mamang da ising thaamge ising khaurange ai ising khaurange da idi tumo ko lopo je ising yang khaurange ba aduna ising khara thaamge tu matang da haigaluge thabak su leite na ngasi di dum ta chak thong bagi pora leitrabani na thabak su ko me mayam da kanong hulake age jerum gi cartoon mayam je ya jerum chabagi ne aba ado asigi cartoon china soi kaino ma saraga ulake aina khallini aba kari po cha don di khangde du mo po don jerum cartoon na su po myam sanai de ne aba ado ulakani saraga kaino ma di choi da maki to jang ai chanu pa na lo san be jang phaja phajan thamune do mayam ai ngarang kolik ti loina phengdo me ba ko duga asi cooker jinga phengau dare cooker se jeng me asigi se chanu pa thada na thukai ni aba the cooker chima phengoni hiji chi sing lai sing ina thaba che ingna churi ba ko cooker che ji phengdo ge adagi ngarangi sigi jerum thong ba ko asisu dum nun hana hido bore ngai trai na ne asiga dum thama ma ba to asisu phengdo ne ba ado mayam kai do gai da sing ngarangi hijang do ai video se uning na hai masa ulaina ba ngarang hijang do dum aina pangarang thang phone to re ba du ma hai ba hijang do thum cha ku na ro ya aina kai gi no ne jalam dai du ka jalam dai du dum khara jang jang na to du go yong ne ne na hai ba aina khangda da na hai ba ba ado ma na ka ado gi du du mo tung na ma ka sum hai rak ya ba ado gi nun hang do khoi su sak ta bu thore na ka bu tho go tan de cha da thum ha pum do ya ne ba ne ba ai hana ham da thum da ha ka ga de dum kau thok te ba ko ko na da ha pa ge na lai thagi ba se hi ta kau thu ba na thum jawam de jang do khoi su cha ba ha tre ba dum khara khara thum khara hap chalaga khara khara kang bu bu taw da mai to na cha ra ba ado haji ai som da kaino tawre jerum mama phule dui mathang da kaino angang gi macaroni ma hau gai na tawri ne ba to me horen charam dai do no lage i cha do pa na pham hai ga lam me thum pham hai ga kare chanu pichu thona lo ra ngasi di thabak jam jang challe ado ai huji breakfast araga dagi kaino to doni kaino sia chinchen chanu pa gi drawing chinchen aduga jerum je uji phule sina jubi cha ki bene ko siga lai re jerum se asi ichanu pi gi doi ai chu dung mahau khadang tangai na kitang lauri bo kai cha budi chaning da bane ba asiga cheli ba kakching nya chikpa khunna ma se asi kakching je khunna ma
이씨 씨 각색이 찌어버니 로이버니 ꯃꯌꯥꯝ ꯀꯣ ꯏꯆꯥꯅꯨꯄꯤꯗꯤ ꯃꯥ ꯖꯦꯔꯨꯝꯁꯤꯡꯗꯪ ꯆꯥꯅꯩ ꯃꯦꯀ꯭ꯔꯣꯅꯤꯁꯦ ꯃꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯦꯀ꯭ꯔꯣꯅꯤꯁꯤꯗꯤ ꯑꯩꯅꯅꯦ ꯖꯦꯔꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯉꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯅꯤ ꯑꯌꯨꯛꯇ ꯊꯨꯝ ꯆꯥꯔꯤꯁꯦꯀꯣ ꯑꯗꯨꯝ ꯑꯩ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯊꯨꯝ ꯆꯥꯕꯩ ꯋꯥꯅꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯒꯅꯨ ꯖꯦꯔꯨꯝ ꯆꯥꯕ ꯑꯣꯏꯔꯒꯗꯤ ꯖꯦꯔꯨꯝꯗꯨꯇ ꯑꯗꯨꯝ ꯆꯥꯕꯤꯌꯣꯕ ꯑꯗꯨꯒ ꯀꯩꯅꯣ ꯊꯨꯝꯁꯦ ꯆꯥꯕꯤꯒꯅꯨ ꯑꯩꯗꯤ ꯊꯨꯝ ꯆꯥꯔꯁꯨ ꯆꯥꯏ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯩ ꯊꯨꯝ ꯆꯥꯔꯤꯕ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯁꯥ ꯄꯥꯜꯂꯤꯁꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯉꯥꯟꯈ꯭ꯔꯅꯣ ꯌꯦꯡꯉꯨ ꯗ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯃꯦꯀ꯭ꯔꯣꯅꯤ ꯈꯨꯠꯅ ꯑꯗꯨꯝ ꯆꯥꯔꯦ ꯊꯨꯝ ꯆꯥꯏ ꯃꯦꯀ꯭ꯔꯣꯅꯤ ꯀꯣ ꯃꯌꯥꯝ ꯀꯣ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯅꯤ ꯊꯨꯝ ꯆꯥꯕꯤꯒꯅꯨ ꯍꯥꯏꯕ ꯖꯦꯔꯨꯝꯁꯦ ꯆꯥꯕ ꯇꯥꯔꯁꯨ ꯖꯦꯔꯨꯝꯁꯤꯗ ꯁꯨꯝ ꯆꯥꯎꯕ ꯌꯥꯝ ꯆꯥꯕ ꯂꯣꯏꯔ ꯎꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡꯗꯣ ꯄ꯭ꯔꯦꯁ ꯇꯛꯑꯦ ꯑꯁꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯁꯀꯥꯔꯠꯅꯦꯕꯀꯣ ꯁꯤꯁꯦ ꯄ꯭ꯔꯦꯁ ꯇꯛꯄꯗ ꯈꯨꯋꯥ ꯑꯃ ꯍꯥꯞꯇ ꯑꯣꯏꯔꯒꯗꯤ ꯇꯪꯈꯥꯏ ꯇꯥꯕꯗ ꯑꯣꯏꯔꯒꯗꯤꯅꯦ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯣ ꯁꯤꯗꯤ ꯐꯨꯜꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯇꯛꯄ ꯈꯨꯋꯥ ꯑꯃ ꯐꯤꯗꯣ ꯄ꯭ꯔꯦꯁ ꯇꯛꯇ꯭ꯔꯒꯗꯤ ꯐꯤ ꯁꯦꯠꯂꯨꯕ ꯌꯥꯗꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯄ꯭ꯔꯦꯁ ꯇꯛꯄ ꯀꯥꯏ ꯀꯩꯁꯨꯝꯇ ꯈꯪꯉꯛꯄꯣꯟꯇꯦ ꯑꯗꯨꯒ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯐꯨꯔꯤꯠꯁꯨ ꯇꯛꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤ ꯃꯦꯀ꯭ꯔꯣꯅꯤ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯣꯀꯣꯁꯦ ꯈꯤꯇꯪ ꯈꯛ ꯍꯥꯞꯀꯦ ꯃꯦꯀ꯭ꯔꯣꯅꯤꯁꯦ ꯈꯤꯇꯪ ꯊꯨꯝꯖꯥꯝꯃꯦꯕ ꯑꯗꯨꯅ ꯆꯣꯀꯣꯁꯤꯒ ꯇꯧꯔꯒ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯖꯔꯅꯤ ꯆꯣꯀꯣꯁꯤꯗꯤ ꯊꯨꯝꯕꯅꯤꯅ ꯑꯗꯨꯝ ꯆꯥꯟꯅꯁꯟꯈ꯭ꯔꯒꯅꯦ ꯑꯗꯒꯤ ꯑꯗꯨꯝ ꯆꯥꯖꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯦ ꯃꯥꯒꯤꯗꯤ ꯈꯔꯦꯟ ꯀꯩꯅꯣꯝꯃ ꯂꯩꯔꯒ ꯆꯥꯔꯅꯤ ꯍꯥꯏꯌꯦ ꯃꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯕꯦꯜ ꯐꯥꯕꯤꯔꯦ ꯐꯤꯇꯥ ꯐꯥꯕꯤꯔꯦ ꯁꯣꯝꯗꯁꯨ ꯐꯥꯗꯣꯏꯅꯦꯕꯀോ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯊꯦꯡꯉꯦ ꯁ꯭ꯀꯨꯜꯁꯦ ꯂꯩꯊꯣꯔꯣ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯐꯖꯅ ꯆꯠꯂꯨ ꯀꯣꯟ ꯈꯣꯡꯉꯩ ꯃꯥ ꯀꯩꯅꯣꯗ ꯇꯥꯗꯣꯔꯦ ꯍꯣꯏ ꯃꯉꯛ ꯁꯝꯗꯩꯗꯣ ꯇꯥꯗꯣꯔꯦ ꯑꯗ ꯃꯌꯥꯝ ꯑꯥꯂꯨ ꯂꯧꯒꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯂꯧꯒꯦ आलूजे केजीदा 35 को अदो केजी अनी खलौखनी A few moments later. द मयाम आई सम कंगे से समजे फजना कंगे बको निंग लोंदे जिंग हलके केम सांगे दि जिंग सिका आइनु पाउ वीडियो न हलके मनी की बैकग्राउंड कमाई तो वीडियो केम सांगे जुंग हंगे न खा को ये ngasi di hale aduga mana camera oina party ye ngasi di dress adagi mangna chatpada setpa di dress kai rang ne bakwa ati di ising do hudi phau lai ngasi di ising je khara jamna lai aduna isu khatang theng na thabak lo chale ado mayam phi suna loire siga mo bakpi da kari grang di le hore bako achau achau sing di ine pana dum matak ta pukhat khare mana phobagi ma ki dress kari grang do adudi mana matak ta pukhat khare अदो असिदी अदुम आइगे फैनी करी करांग ने बको इमुंगसु सिटना सेंगना लोइना लोइरे हौजिगाइबु जाक थोंगनी सिकी माली जुबी चासिमिया जुबी से लौथोके आई असिना हाइदे हितबने बको इनके लामा रे oh lupa nggak pernah ah oh ya jubi se jubi cala ngasi di hejang se irol lani iron basi asikala ya jendem ga alu ga iron bane bako asida utonga adagi asigi se ko angang di irobado chada banina ina mosori do thongai to da mosori do leiram draba ko aduga saglu ai se oina tum aktara ting banina jemo me am sing asa bana tawragane ina ne pophal le aba hauji asi saglu ai se samthong tawrani adai alu mangaurani sina alu sok alu ngaubagi chanam ko adai asina hejang sok tawbagi jenam asina singni singjunga sa hapodreba से तेजपत्ता लेरेको पासपोर्ट जो हापकनी दुई मथंग सिगा हरिबोप लेरे मैम आंगसी दी ड्यूटी चलरोय अदुगा सी से तुम लौथोगा पीखरगे मांगोन अदुम इरोन हनखरगे बा
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯁꯧꯒꯜ ꯍꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯅꯤ ꯃꯀꯨꯁꯦ ꯑꯩꯈꯣꯏ ꯃꯀꯨꯁꯦ ꯑꯗꯨꯝ ꯕꯣꯔꯥꯁꯨ ꯍꯧꯔꯒ ꯑꯗꯨꯝ ꯆꯥꯅꯩꯌꯦꯕꯀꯣ ꯁꯧꯒꯜ ꯍꯋꯥꯏ ꯃꯀꯨꯁꯦ ꯆꯥꯕ ꯐꯩꯌꯦꯅ ꯍꯥꯏꯅꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯊꯣꯡ ꯑꯃ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯨꯝ ꯈꯣꯠꯇꯣꯛꯄꯕꯨꯗꯤ ꯌꯥꯏꯑꯕꯅꯦꯀꯣ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯩꯁꯦ ꯊꯑꯣꯏꯅ ꯌꯥꯎꯍꯟꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯒ ꯁꯤꯡ ꯍꯥꯞꯆꯜꯂꯦ ꯁꯤꯒꯤꯁꯦ ꯁꯥꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯁꯤꯒꯤꯁꯦ ꯐꯤꯗꯤ ꯑꯩꯅꯅꯦ ꯐꯤ ꯑꯄꯥꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯀꯛꯑꯦꯕ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯑꯦ ꯑꯁꯤꯅ ꯑꯗꯨꯝ ꯁꯤꯒꯒꯤ ꯑꯣꯛꯑꯒ ꯑꯣꯏ ꯑꯣꯛꯇ꯭ꯔꯒꯅ ꯁꯤꯒꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯞꯀꯦ ꯂꯦꯝꯃꯒꯅ ꯑꯗꯨꯝ ꯑꯩꯁꯨ ꯍꯤꯟꯖꯥꯡ ꯑꯃ ꯌꯦꯡꯉꯒꯅꯦ ꯑꯩꯗꯤ ꯁꯤꯡꯒꯜ ꯕꯦꯗ ꯀꯣꯚꯔ ꯑꯣꯏꯕꯒꯤꯁꯨ ꯆꯥꯡ ꯑꯃ ꯊꯝꯃꯒ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯗꯒꯤ ꯇꯧꯗꯣꯏꯅꯦꯕꯀꯣ ꯀꯛꯄꯕꯨꯗꯤ ꯑꯁꯤ ꯇꯪꯈꯥꯏ ꯇꯥꯅ ꯀꯛꯑꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯕꯣꯁꯇꯥꯁꯦ ꯃꯁꯤꯡ ꯁꯨꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯩꯗꯤ ꯕꯣꯁꯇꯥꯁꯦ 9 ꯁꯨꯔ ꯃꯥꯜꯂꯦ ꯈꯟꯕ ꯕꯣꯁꯇꯥ 9 ꯁꯨꯔꯝꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯑꯃ ꯑꯅꯤ ꯂꯩꯔꯦꯅꯀꯣ ꯑꯅꯤ ꯑꯁꯤꯒ 3 ꯂꯩꯔꯦ ꯑꯁꯤꯗ 4 ꯂꯩꯔꯦꯀꯣ ꯑꯁꯤꯅ 5 ꯑꯁꯤꯅ 7 ꯑꯁꯤꯅ 8 ꯀꯣ 8ꯁꯤꯒꯁꯦ 9 ꯁꯨꯏꯌꯦꯕ 9 ꯁꯨꯕꯁꯦ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯇꯦꯟꯕ ꯑꯗꯨꯅꯅꯦꯕ ꯄꯣꯠꯄꯨꯗꯤ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯆꯞ ꯆꯞ ꯁꯥꯡꯕ ꯃꯥꯟꯅꯕꯩ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯆꯥꯎꯕꯗꯣ ꯑꯗꯨ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯡ ꯈꯔ ꯌꯥꯝ ꯊꯤꯅ ꯇꯦꯜꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯁꯤ ꯆꯣꯝꯃꯤꯕꯁꯦ ꯀꯛꯊꯠꯄꯩ ꯃꯊꯧ ꯇꯥꯅꯤꯅ ꯑꯗꯣ ꯁꯤꯡꯒꯛ ꯊꯦꯛꯆꯟꯈ꯭ꯔꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯁꯥꯡꯕ ꯀꯥꯞ ꯑꯃ ꯁꯥꯡꯕꯁꯤꯗꯤ ꯀꯃꯥꯏꯅ ꯃꯦꯟꯒꯅꯤ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯕꯣꯁꯇꯥꯁꯦ ꯀꯩꯅꯣꯅ 9ꯅ ꯇꯧꯔꯨꯕꯗꯨꯗꯤ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯖꯦꯡꯒꯦ ꯃꯑꯣꯡ 3ꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯖꯦꯡꯒꯦ ꯑꯗꯣ 3ꯅꯕꯨꯗꯤ ꯌꯥꯒꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯄꯤꯛꯀꯗꯕꯀꯣ ꯑꯗꯨꯅ ꯑꯩꯅ 3ꯅꯗꯣ ꯇꯧꯅꯤꯡꯗꯕ ꯑꯗꯨꯝ ꯁꯦꯝꯃꯤꯉꯥꯏꯗ ꯈꯔ ꯆꯥꯎꯅ ꯁꯦꯝꯍꯧꯔꯒꯗꯤ ꯐꯩꯅꯀꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯕ ꯕꯣꯁꯇꯥꯅꯣꯁꯦ ꯌꯦꯡꯉꯨ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯈꯟꯅ ꯂꯩꯔꯕ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯍꯥꯏꯅ ꯑꯗꯣ ꯉꯁꯤ ꯇꯧꯗꯕ ꯇꯥꯔꯒꯁꯨ ꯃꯊꯪꯒꯤ ബ്ꯂꯣꯛꯇꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯒ ꯁꯦꯝꯃꯒ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤ ꯑꯁꯤꯒꯤꯁꯦ ꯁꯦꯝꯗꯕ ꯇꯥꯔꯒꯁꯨꯅꯦꯀꯣ ꯑꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯀꯛꯄ ꯈꯣꯠꯄꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯏꯁꯀꯦꯜꯅ ꯄꯦꯟꯁꯤꯜꯅ ꯆꯤꯡꯅ ꯈꯣꯠꯅ ꯇꯧꯔꯒꯅꯦ ꯑꯗꯨꯏꯗꯣ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯝꯒꯦ ꯀꯛꯄꯗꯨꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯀꯛꯑꯁꯨꯀꯣ ꯀꯔꯤ ꯃꯣꯔꯣꯛ 3 ꯆꯤ 2ꯅ ꯑꯗꯣ ꯏꯔꯣꯟꯅ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯏꯔꯣꯟꯕꯁꯦ ꯁꯦ ꯃꯣꯔꯣꯛꯁꯦ ꯃꯆꯤꯛꯇꯣꯏꯅꯦꯕ ꯑꯩꯒꯤ 2 ꯃꯥꯒꯤ 3 ꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯨ ꯉꯥꯔꯤꯁꯨ ꯂꯩꯌꯦꯕꯀꯣ ꯉꯥꯔꯤꯗꯣ ꯂꯧꯗ꯭ꯔꯦ ꯉꯥꯔꯤ ꯍꯥꯏꯗꯤ ꯉꯥ ꯑꯖꯥꯏꯕꯅꯦꯕ ꯂꯩꯗꯣ ꯑꯗꯣ ꯉꯥ ꯑꯖꯥꯏꯕꯗꯨꯗꯤ ꯂꯧꯗ꯭ꯔꯦ ꯑꯁꯤꯗ ꯀꯩ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯍꯋꯥꯏꯖꯥꯠ ꯑꯩꯅ ꯕꯣꯟꯗ꯭ꯔꯥꯕꯨꯗꯒꯤ ꯅꯍꯥꯟꯃꯨꯛ ꯄꯨꯔꯛꯄ ꯍꯋꯥꯏꯖꯥꯠꯇꯣ ꯅꯠꯇꯦ ꯕꯣꯟꯗ꯭ꯔꯥꯕꯨꯗꯤ ꯅꯠꯇꯦ ꯑꯁꯤꯒꯤꯁꯤꯅ ꯑꯩꯅ ꯏꯄꯥꯝꯗꯩ ꯄꯨꯔꯛꯄꯅꯦꯕ ꯚꯥꯃꯣꯟ ꯅꯨꯄꯤ ꯑꯃ ꯍꯋꯥꯏꯖꯥꯔ ꯌꯣꯜꯂꯦꯕ ꯍꯋꯥꯏꯖꯥꯔꯁꯦ ꯌꯣꯜꯂꯦꯕꯀꯣ ꯃꯉꯣꯟꯗꯩ ꯂꯩꯔ ꯄꯨꯔꯛꯄꯅꯤ ꯄꯄꯥ ꯂꯩ ꯃꯇꯝꯗ ꯄꯄꯥꯅ ꯑꯗꯨꯝ ꯄꯤꯕꯤꯔꯦꯕꯀꯣ ꯄꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯁꯥꯅ ꯑꯗꯨꯝ ꯂꯩꯔ ꯄꯨꯔꯛꯑꯦ ꯄꯦꯀꯦꯠ 5ꯈꯛ ꯄꯨꯔꯛꯄꯅꯦꯕ ꯂꯨꯄꯥ 100ꯒꯤ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯐꯧꯗꯣꯛꯑꯒ ꯊꯝꯃꯦꯕ ꯑꯁꯤꯁꯦ ꯆꯥꯗꯣꯏꯅꯦ ꯁꯤ ꯆꯥꯔꯣꯅꯁꯦ ꯍꯋꯥꯏꯖꯥꯔꯗꯣ ꯍꯥꯡꯗꯣ ꯑꯂꯨꯒ ꯑꯣꯕ ꯅꯪꯒꯤ ꯆꯥꯛ ꯌꯥꯝꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯅꯤ ꯂꯣꯏ ꯆꯥꯗꯣꯏꯅꯦ ꯆꯥꯛꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯂꯨꯁꯦ ꯈꯔ ꯂꯧꯊꯣꯛꯑꯝꯃꯒꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯒꯤꯗꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯉꯦꯕ ꯁꯒꯣꯜꯍꯋꯥꯏꯗꯣ ꯃꯨꯜꯍꯧꯗ꯭ꯔꯤ ꯈꯥꯡꯗ ꯒꯨꯖꯨꯛ ꯒꯨꯖꯨꯛ ꯁꯧꯅ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯨ ꯉꯜꯂꯤꯕꯅꯦꯀꯣ ꯄꯨꯡ 12 ꯈꯖꯤꯛ ꯈꯔ ꯍꯦꯜꯂꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯛ ꯆꯥꯊꯣꯛꯑꯕꯅꯦ ꯑꯉꯥꯡꯒ ꯉꯥꯏꯗꯦ ꯑꯉꯥꯡꯗꯤ 2:30 3 ꯇꯥꯒꯦ ꯇꯧꯔꯤꯑꯕ ꯃꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗꯅꯦ ꯑꯗꯣ ꯃꯣꯏ ꯉꯥꯏꯔꯨꯔꯒ ꯑꯃꯨꯛ ꯃꯣꯏꯗꯃ ꯆꯥꯔꯗꯤ ꯊꯕꯛ ꯖꯍꯥꯠ ꯇꯧꯕꯗꯣ ꯀꯣꯝꯃꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡꯒ ꯀꯌꯥ ꯊꯣꯏꯅ ꯉꯥꯏꯗꯦꯕꯅꯦ ꯈꯪꯕ꯭ꯔꯥ ꯅꯣꯡꯐꯥꯗꯣꯛ ꯑꯗꯨꯝ ꯆꯥꯛ ꯊꯦꯡꯈ꯭ꯔꯒ ꯅꯪꯅꯔꯨꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯊꯣꯛꯏꯑꯕ ꯑꯗꯣ ꯏꯔꯣꯟꯕꯁꯤꯒ ꯆꯥꯔꯅꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ A few moments later. ꯃꯊꯛꯇ ꯀꯥꯔꯨꯁꯤ ꯑꯩ ꯅꯨꯄꯥ ꯀꯥꯈ꯭ꯔꯦꯕꯀꯣ ꯐꯤꯅꯦ ꯐꯤ ꯂꯧꯁꯟꯕꯒꯤ ꯀꯥꯈ꯭ꯔꯤꯕ ꯀꯥꯔꯨꯁꯤ ꯅꯨꯡꯁꯥ ꯀꯌꯥꯝ ꯁꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯩꯗꯤ ꯊꯣꯛꯄ ꯉꯝꯃꯣꯏ ꯃꯥꯡꯅ ꯂꯧꯁꯟꯗꯣꯏꯅꯤ ꯀꯥꯞꯇꯦꯍꯦ ꯃꯥꯡꯅ ꯀꯥꯞꯈ꯭ꯔꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯊꯣꯛꯄ ꯉꯝꯗꯦꯕ ꯑꯗ ꯃꯌꯥꯝ ꯃꯥ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯀꯥꯞꯀꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯥ ꯏꯀꯥꯏꯖꯩꯌꯦ ꯃꯁꯛ ꯊꯤ ꯍꯥꯏ ꯃꯥ ꯍꯥꯏꯕ ꯆꯠꯄ ꯉꯝꯗꯦꯕ ꯅꯨꯡꯁꯥ ꯈꯨꯠꯁꯥꯝꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯅ ꯐꯤ ꯉꯁꯥꯏ ꯐꯧꯕꯁꯨ ꯃꯥꯅ ꯈꯔ ꯐꯧꯕꯤꯈ꯭ꯔꯦ ꯑꯩꯅ ꯁꯨꯔꯦ ꯃꯊꯛꯀꯤꯗꯨ ꯃꯥꯅ ꯐꯧꯕꯤꯈ꯭ꯔꯦ ꯑꯗꯩ ꯂꯧꯁꯟꯕꯁꯨ ꯃꯥ ꯂꯧꯁꯟꯗꯣꯏꯅꯦꯕ ꯃꯥ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯇꯧꯔꯦꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯅꯨꯡꯁꯥ ꯊꯣꯛꯄ ꯈꯣꯠꯄꯗꯣ ꯃꯥꯏ ꯃꯤꯠꯀꯁꯦ ꯑꯗꯨꯝ ꯄꯪꯕꯪ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯣꯏꯕ ꯅꯨꯡꯁꯥ ꯊꯣꯛꯔꯗꯤ ꯉꯥꯏꯈꯣꯕ ꯑꯗꯨꯅ ꯑꯗꯨꯝ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯗꯤ ꯆꯠꯈ꯭ꯔꯦ ꯆꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯁꯦꯠꯂꯦ ꯑꯗꯨ
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯁꯨ ꯍꯥꯞꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦꯕꯀꯣ ꯀꯣꯛ ꯌꯥꯝꯅ ꯊꯥꯗꯕꯩ ꯃꯊꯧ ꯇꯥꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯇꯧꯔꯤꯁꯦ ꯐꯤꯁꯦ ꯀꯛꯑꯕꯩ ꯃꯇꯨꯡꯗꯅꯦꯀꯣ ꯑꯁꯤꯒꯤꯁꯦ ꯁꯤ ꯑꯅꯤ ꯂꯣꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯥ ꯐꯤꯁꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯑꯃꯨꯛ ꯀꯛꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯛꯂꯛꯄꯗꯨꯒ ꯑꯗꯨꯝ ꯂꯥꯡꯕꯅꯤꯅ ꯐꯦꯟ ꯈꯔ ꯍꯨꯝꯕ ꯈꯣꯠꯄ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯠ ꯄꯥꯏꯊꯣꯛꯄꯅꯤꯅ ꯁꯤꯒꯤ ꯐꯤꯗꯤ ꯑꯄꯥꯕ ꯐꯤꯅꯤꯅ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯑꯁꯤꯒꯤꯁꯦ ꯑꯅꯤ ꯁꯨꯃꯥꯏꯅ ꯂꯣꯜꯂꯒꯅꯦ ꯁꯦ ꯁꯨꯃꯥꯏꯅ ꯑꯅꯤ ꯂꯣꯜꯂꯒ ꯁꯤꯗ ꯑꯗꯨꯝ ꯂꯪ ꯖꯦꯇꯨꯝꯅꯅꯦ ꯐꯥꯖꯤꯜꯂꯦꯕꯀꯣ ꯑꯁꯤ ꯁꯨꯃꯥꯏꯅ ꯖꯦꯇꯨꯝꯅ ꯐꯥꯖꯤꯜꯂꯦ ꯄꯨꯝꯅꯃꯛꯁꯦ ꯐꯥꯖꯤꯜꯂꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯖꯥꯗꯦ ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯞꯄ ꯉꯝꯃꯔꯣꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩ ꯁꯤꯌꯣꯔ ꯍꯥꯞꯄꯒꯦ ꯑꯁꯤꯒꯤ ꯕꯣꯁꯇꯥꯁꯦ 9ꯕꯨꯗꯤ ꯁꯨꯗ꯭ꯔꯒꯁꯨ ꯑꯩ 6 ꯈꯛꯅ ꯁꯦꯝꯃꯒ ꯑꯩ ꯃꯌꯥꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯊꯝꯃꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ